Balochistan terrorist ke attack amada police personnel mapan sikri. Balochistan province ki manung chana leiba police post amada terrorist sing na chatharaki ba attack da yamdrabada personnel mapan Hatkhre haina ngasi official singe maikedi ki phongdorakli. Thodok adu Balochistan province ki manung chana leiba Jara district ki Mangidam area da leiba police post adu da ngarang numidang thokibani. Jara ki deputy commissioner Abdul Kudos na thodok adu da police personnel mapan sire haina confirm tawrakli loinana atopa personnel manga amasu thiba khangdri hairi. Pakistani Prime Minister Seva Sharif na attack adu bu condemn tawbaga loinana laikhidraba sing adugi damakta awaba phongdokhi. Police ki personnel sing mafam adu da thajinduna thiba khangdriba police personnel sing thiba honanaba thabak kana chathari. Thodok adu da Mangi amasung Kawas police station ki house officer singsu sibada yauki. Loinana anti-terrorist force ki in charge oriba head constable amasu yauki. Balochistan ki chief minister ki maikadi ki phongdorapada Taliban Pakistan ki terrorist taramanga atopa thodok amada hatpa ngamki haina phongdorakli.